ꯑꯩ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯀꯟꯕ ꯑꯗꯨꯒ ꯉꯝꯃꯣꯏꯗꯕꯗ ꯉꯝꯗꯦ ꯍꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯤꯡꯉꯥꯏ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯏꯁꯦ ꯇꯔꯨꯛ ꯁꯨꯔꯕꯅꯤ ꯑꯩ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯉꯁꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯖꯥꯗ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯅꯕ ꯇꯧꯕꯗꯣ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯍꯩꯅꯗꯦ ꯍꯧꯖꯤꯛꯁꯨ ꯍꯩꯅꯗꯦ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗ ꯑꯩꯒꯤ ꯔꯥꯏꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯒꯤ ꯕꯖꯦꯠ ꯀꯥꯏꯕꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤ tomato hingga dari right tam harusnya ini hindi sarkasnya kalau kata aku ikam politis dan mau saya amuk ya solution bila sarkas semata kan semua kata dia boleh follow ada di ini pemilihan dari bahwa right bombi rumah bombi senang bombi ini semua sahaja ini kalau ada tidak tam saya dissolve to juga tak अगर तारे मथंगी आपको इलेक्शन अदुमदा लाइव थीदा का हिबरे दिखंदे हम सीजन करनो कान देगी यहां हाबा मंदु सोयदा ई कमिशन से कमिट कर दे है तो हम समाज हां देंगे ओगी को 2023 मे भी काम अहुन थोकीबा सिंगोला दिबो से सुप थोंगे नया शासन हैबा डेमोक्रेसी की नया भारत के संविधान की मांगी तो रूस और बम तो मधु संविधान की राय तो मधु पाएगा शासन तो वही कर देगी